kena tauba aina ishorgi thogol tawjabasida mayamna henna ishorgi nungsibase khangnabagi haiduna aina video khara aina hapure mayam adugidi copyright claim lai copyright strike la khre adugidi amkamu strike thada bidana mayam aise YouTube channel se mayam monetize oirudre demonetize tawkhre mayam thahum monetize oidraba matungda amukamu reapply tawre appeal tawre yadre thahum yadre mayam aduga ngarang se mayam ai gi reappeal tawbagi date lakpani ko date oibani ado mayam aina ai inpi cha sing kauraga ipa da haije ipa nangi YouTube channel liko ipa ina semjari basi prabhu asiga aina thogol tawjari basi hena chauba YouTube channel ohenbi ipa adubu sumaina monetize kakhi basi ipa nacha gi thamoi nungai jade ipa asidagi lakpa paisa sina ai ngamjaba aina mayam da hena mateng pangbase pamjabani ipa ishor ipa na thojan biu haiduna mayam prayer tawraga ngarang ai reappeal tawki mayam adudagi mayam aigi YouTube channel se ngasi monetize oire mayam hallelujah ipana monetize ohen bire ai kapam mani mayam Jesu Christ laiko mayam Jesu Christ lai ma ahing bani ko mayam ipada aina ngarang haije ba ipa ishor aigi aina semje ba channel se ipana aigonda asiga thogol tohon bibani ipa aigi channel se monetize kakhiba aduga asiga asa mayam amusulai idu ipa imine strike thada bire aduga ipa reuse haidana monetize oidre ipa ishor aigi channel se ipa na season view ngasi aina reappeal tawjagado bse haiba reappeal jengbi ga doriba America da fambi ba mayam singa do aduna yenga su ipa mekhogi thaboi de ipa na wangang view aigi channel se ipa aina ipa gi thogol tawjabani ipa ishor ipa na thogjan view aina prayer tawa matam dagi mayam monetize oire mayam green dollar lakpa hogre mayam aigi dollar chamaga kunga nipan surabani mayam handa kharani gi manungda soidana ilpa lising tara mu hena changani mayam punamak aina lairaba sing da pigani mayam mathau tawa sing da ipijagani Jesu gi mingda mayam Jesu Christ gi machani aigi haijo bai pana tabire mayam harau mandana mitagi pitawani mayam ai thajarudrabani aigi channel se monetize orekani aibudo mayam adu ipana oenbire mayam aigi channel monetize oidaba matamda kakhiba matamda aise thamo yam wagibani aduga ai ipa gi thogol se tawsira tawroisira ai karino ipa na tawranu hairabra ai gi asa mayam mi gi asa ham leije ko wakhal do ai se tawranu hairabra haina khanki aduga gi di aina khali ipa nangna hai ai gi thogol di nangna mamal laudana taw amasung aina pirakani haibado haiduna mayam ai hena ipa gi thogol tawba hojekibani adubu ngasidi finally mayam hojitani aina YouTube se changaga YT studio yengo matamda green dollar se mayam green dollar lakpa hogre mayam thaga chei mayam ishor yam thaga chei mayam da ichil naw chei sing da harau man bagi aina haining bagi torok puri ko mayam ai kappani hallelujah haiduna matam kaya gi mamang dagi mayam aigi monetize kakhibada thamoi nungai rudabado mayam ishorna mayam da ina phongdok chari madudi adom naraba adom waraba adom upai leitre kaina khallaba sunga wabiganu adom gi thajaba handabiganu Jesu Christ ipa hingbani mahak lei ko mayam mahak na soidana adom da harau ba pirak pa matam dane adom leibam khangoi adom thambam khangoi adom gi harau budo praise the Lord mayam chil now sig ai yamna harawing asidi mayam aina ipagi thogol se aina YouTube ta tawjaba se ase gi punsini gi thawai ni mayam na haije bibagi mapal na suni mayam hena ipagi thogol tawna bagi pana ayaba pibire ipana loina bire haibado mayam phungdok sening mani mayam ai hojik ta ubadai thajadaba green dollar lakpa hogre mayam aduga gi di dollar ka ba hogre mayam isor bu thagat piu adom da blessing hapchari mayam adom langtak nabiganu ko hallelujah ipa ishor ipa da haijaba da tabi ko mayam aina haijabani ngarang se ipa aina thogol tawjari base hena tawhonbiu achauba YouTube channel amo henbiu ipa ishor aduga aina review tawa mathaba matam siga yenga doriba America da lebiriba mi singdo mekhogi thamoi disu wangang biu ipa ishor ipa na wangang bire mayam hallelujah aina tawjaba aigi thamoi do ipa na khangbire mayam mi kaya na pukning hongbo isanu mi kaya na shogi nung shibada lakbo isanu mayam ichil naw chel sing adom gi haizu bagi mapalani asukki mati harawi ai pita ba khangodre mayam thagachari asa do yamna ishorna haibado mayam thajuba hantaganu adubu ishorna pirakpada thambam leiroi mayam tam thagachari ai tawam khangdadana ai kappaga video ma su semurabani aduga live ta thazarake haiduna mayam ai di oiraroi do mare haina khalurabani
monetize oiroi adubu oidraga su ai ipagi thogol tawdi lepoi haiduna mayam tha taruk muk hena ka urabani ba dollar se mayam US ki dollar se chamaga kunga taruk suraba matungda handak mari mangani sida paisa changani haina khalluba aduga kaino lakhiba copyright strike lakhiba video dagi strike reuse content mayam ama lakpadagi yarodrabani mayam aigi nupi da tamdri mayam aigi nupi da amtang tamjaru hige aigi nupi na su yam harau gani mayam yaroi do mare aina khalurabani adubu Jisu gi mingda oithokta balaite haibse mayam aina haijari aigi harau base ichil naw ichel singda share tawjari mayam thawna fana ai pagi thogal laita laira singda mating pangakani mayam adum singi support lebiu mayam ingonda aise adumgi ipani adumgi ibungni inauni yambani haina khanbiu Jisu Christ gi thogal tawminasi mayam Jisu Christ gi thogal tawminasi thagachari matang asida gi live se losin jarage aigi nungsi base mayam daina fundok sening bani comment klang pathok jarake thangjam Ranjita praise the Lord sister ipana ngasi aigi haije batabire jamna yaroi do mare khanjaru bani aduga mathangda benti amen Renubala Laima hallelujah praise the Lord sister aduga Sonia Assam hallelujah ipa ishor ingam ngamba ipani amen ingam ngamba ipani hallelujah ingam ngamba ipani ngamda bamatali te mangonda kitung awangsi amen aduga thangjam Ranjita hallelujah Robinson Wahengbam hallelujah amen aduga gidi taton sapam praise the Lord hallelujah aduga gidi Herojit S na kugi smai to with habi thagachari Renubala Laima ojabu hene ishorna borpi bi boisanu aduga gidi Gedeon Kamai praise the Lord oja thagachari oja aduga gaitau chung maringmai ishorna ojabu thaujan bi boisanu amen hallelujah thangjam Ranjita amen aduga gidi Dhanraj Angom good oja prabhu bu thagachari amen Bebita Manipur oja mayam gi seba tawbiu hoi sister ai thawai na hakchang de leriba makhai tawjagani ipana ingon da fungdok pire mayam aina haiju basi ipana tabi masigi da magyam thagachari kana su le natraba kari su khangkidraba ibu ipana nungsi bi base asigi da magyam thagachari mayam impossible oiraba ma possible ohele mayam kari su khangba nataba only for prayer gi maram na prayer da yam na pangan kalliko mayam thawdom gi pangal hapchari bini ai se adom da pangal hapchari bini adom wakhal amata handa biganu Jisu gi mingda uthokta balaite marini shiraba namthiraba phawda hingat hanki bai khoi gi pani ko mayam hallelujah aduga nawboy ningthaujam ojabu ishornaya matam pumnamakta thaujan bi boy sanu thagachari brother aduga thangjam Ranjita God bless you brother adom busu aduga Elizabeth Kangujam Devi amen and habire hallelujah mayam ai harau mandan ko mayam adi ai mayam da ai gi nungsi base harau base share tawjarapani mayam gi haijabagi mapalna ipagi thaujaldagi mayam ai gi channel se nawnari monetize oire amasung dollar asang tholakpada yam harau re mayam ai se tap ubuda pi ta tharakpani kapani mayam ai ko harau bagi kapase ekoi gi pada oithokta ba leite ana lawbani mayam aina mangai mayam paisa phangani haibagi nungai bana taba aina hotna zabado mayam hotna zabado aidi maram punamakta ko aidi ishorgi nungsibado khangjarakpa amasung aina tawjari basigi mahai do mayam aduga leita laira singda mateng pangbase aigi aimni mayam aigi asani ai soidana tawrakhigani mayam iramda Manipur da ai soidana laksage matam amada lakani amasung waraba amasung kana lejidraba singda Jisu gi mingda ikoi mateng pangminasi Manipur gi chilnaw chel sing ima pabung sing yam nungsijai matam amada ai khangnaba amata leramde Manipur da adubu ipa Jisu na khangna hanbiba sidi thawai gi mari ngakteni chingmi chilnaw sing tami maitei chilnaw sing aikoi Manipur da soidana laksagani aduga ipa gi mating ngal nongmadi soidana phongdok hanbigani aikoi punna ipa gi thawal tawminasi mayam koi Jisu Christ gi lanmi ngakteni aduga thangjam Ranjita God bless you brother haibire Elizabeth Konjam Devi amen lamalu maringmai hallelujah Alina Devi Matou Mamo Horen loiramdaida prayer tawbiu ama ana ek loi fanaba soidana prayer tawjage oithokta ma oithokhan bire mayam ipa isuna adom da su oithokhan bigani aduga iba laurengbam ishorgi
mafam isorgi mai paklaba isorgi mai paklaba oza wari sibu matam chukpada isorna loina bisanu amen adugagidi paringam abon may hallelujah adugagidi abora takhelambam adora takhelambam praise the lord have a praise the lord mayam yam harawi adom da su harau bagi good news lakpo isanu ai isor da haizirake थागचरी इपा ईश्वर इपा की थौजाली इपा नीब मतम ओथोक्तब लेते इपा ईश्वर जेहोबा इपा अदुकी मतिक थागचरी इपा उहनबीबनी आई लई हाइबदो इपा ईश्वर थागचरी ngasi nasada yam harau jaba numit asida ipa ngasi wapa osi live asibu yangbiriba aigi awaba taraba anaba taraba aduga langtak naraba sel thumgi problem na chingba leiba punamakki damakta ipa nangi nachasi damakta haijeri bekogi anaba ayekpa awaba langtak naba punamak jisuna aigi awaba polum thangdabi kibagumna oithokta ba oithok hanbibagumna mai khoi desu ohenbi ipa isho hallelujah ipa nasana kuramjeri ipa yehova ipa isho thawai sing mana sijinabiu ana ayek punamak lauthokpo ohenbi ipa nasana pa jisu ki mingda प्रार्थना से तौजरीबनी आमेन आमेन हालेलुया मैम सोइदना अदुमगी अवाबा नाबा कोक पोइसनु अदुगा डेविड संगोल सेम गॉड ब्लेस यू दादा अंदो दादा अंदो अबाउट हाइबा थागचरी मैम आई लाइफ से लोसिंजरेगे चिनाउ सिंह आई हराउ मंदना मैम द फोंदोक निंगमनी आई उरुब थाजरुद्रे आईगी मोनेटाइज का अंबा था तरुक हेना मोनेटाइज ओरुद्रबा ओइरनी मोनेटाइज ओइनी हाइबा थाजरुद्रबा आईगी यूट्यूब चैनल सिबु स्मांगद्रने सिबु कॉपीराइट स्ट्राइक लागतना कखरद्रने अदु वाना इन होनजरकपनिको इपा अदुबुदी आइने अदुबु मयाम आईगी थाजबदि लै इपाना हाकना सेमन बिबनी कैदोंगैदा मांगहन बिरो हाइबसे अदुबु मयामगी थाइजबिबे मपालना इपा ईश्वरदा प्रेयर गी मपालना मसिदी हुजिक्ता ओइबनी मयाम मोनेटाइज ग्रीन गी डॉलर थोकले अदुगा ममांगदा डॉलर का हिबदो अदुसु मांगम मद्रा हाइना खनबनी अदुबु मांगम दे प्रेज द लॉर्ड आई मतेंग सोइदना पांगजरकनी मयाम गी दमकदनी आइना हिंजरिबसी थागचरी मयाम अदुगा अलीना देवी आमेन अदुगा गिदी विल्सन अदुगा ईश्वरगी नुंसीबदो मयाम ईश्वरगी नुंसीबना ओइथोक्तब लेते हाइबदुनी मयाम आइना फोंदोकचरीबसी अदुगा थाजदबा इचलनाउ इचे इचलसिंग यावबिबा तारगसु अदोमगी अवाब करिगुंबा ओइथोरोय हाइना अदोमना खनबिबदो लेरगदी अदोम अमुक्तंग जीसु ख्रिस्टदा हाइदुकना यंगबियो मा ही इज ए लिविंग गॉड सिदुना फुमदुना हिंगतपा महा खक्तनी अदोमना साउबिरिबदो अदोमना नुंगाइतबदो अदोम साउबियु अदुबु अमुक्तंगदी अदोमगी अवाब पुकनिंगबा तारगदी अदोम जीसुबु कौबियु लाकदौबा इंगम ngamba मपुनी पाप कोक्पीबा चे 19 मखाई सुरकपा मतमदा महाकु थाजदुना यंगबियु अदोमगी अवाबा अनाबा लांगतकना पुनमक लौथोखिगनी मरमदि जीसुना कवि चोक्थरबा पोलुम पुबा साइगोंदा लाउ आइना ने खोयु पथा हनबिगनी हाइबिबा यीशु ख्रिस्टनी मैम थागचरी मैम जीसुगी मिंगदा ओइथोक्तबा लेते असिदा ब्रदर अमना विल्सन एचएम हाइबसना जीसस जीसु ईश्वर गॉड नते हाइना हाइबी ब्रदर अदोम ईश्वर से मिबन उबंगम दे अदुबु जीसु ख्रिस्टन ईश्वर की मतिक मंगाल ताकथोखिबनी अनाबा फहनबा कना लेखी शिबा हिंगलनबा कना लेखी शैतान शिबा हिंगलनबा ngamde ईश्वर नतबना शिबा हिंगलनबा ngamoi अमसुंग लेते अदुबु जीसु न शिबा हिंगलली मसाम नुमित मरिनी सुरबा मी हिंगलनबगी मरम करिगिनो महाक मसामक एखोगी दमकते शिरगा हुमनी सुबा नुमिते हिंगतखिबगी मरम करिगिनो तबा अमुक वायनबगी दमकते लाकदोरिबसे करिगिनो मुस्लिम की कुरान शरीफ की लारिकता इसाले सलामना वायनबगी कयामत की मतमदा लाकनी हारिबसे करिगिनो वायनब लाकदोरिबदो करिगिनो मपु ओइबगी मरमननी वहाई मयाम जीसु ख्रिस्टना मा लागा ईश्वरनी हाइदे मरमदि तैबंग पानमदा ईश्वर ईश्वर कौबा मयाम सासिनबा मयाम थनग्रे मरमदुना जीसुना हाइबदि आई ईश्वरगी मचानुपानी आमेन आइबु उबा महाकना आइबु थारक इपाबुसु उरे अदोम सर्गदा ईश्वरगी मनाकता चनिंगबा तारगदि जीसु थाजदना ओइरोय आई एम द वे द ट्रुथ एंड द लाइफ नो वन हैज कम टू द फादर बट बाय मी ईश्वरबु थाजदि हालेलुया मैम त्रिसान केबा तोरिसा मरिंग आमेन हैन हाइबिरे थागचरी मैम सोनिया असेम ककाना ngasi aigi anaba ईश्वरदा ककाना हाइजा बदगी आई अनाबा पूरा फरे थागचरी ओजा ककाबु थागचरी हालेलुया पुंफा फबो ओइसनु मरु फंगना मुथत किबो ओइसनु इपा जीसु गी मिंगना जीसु ख्रिस्ता कनबिबा मपु गी मिंगना आमेन अदुगा ताबिरो
tari haiba maming ni ko, in the name of Heavenly Father, Amen. Yes, Amen, my dear friend. Jesus gi mingda tok balete, nothing is impossible with Jesus Christ. He is our Savior, Creator, everything. He is everything. He is God. Aibu ubana aibu ipa basu ure igi ipa gamatani. David Sagolsem, Dada, Amen. God bless you. God bless you too, my dear brother. My dear brother, Jisu Krishna na dom thojan bibo isenu rinu bala laima. Jisu aseng ba chumba isor ni. Amen. Achumba aseng ba, I am the way, the truth, and the life. Ahum se past, present, future, mapa machanupa thawai aseng ba oiramba oiriba lakadaw ba, the truth, life, the truth achumba. The truth, I am the way achumba lambi, the truth achumba, and the life hingba ahum se. Father, Son, and Holy Spirit. Ahum mak amat toy ba Jisu Krishna gi mingda utok taba laite mayam. Aduga Wilson HM haiba brothers na amkaso haibire na aikoigi Christian ga aikoigi Islam ga mari mari lainay haiba oza mari lainabadi dharma punamak mari lainay oza dharma punamak achumbani adubu oza Jesu Krista mahakti dharma sandokpa lakpa nate Jesu Krista na ay Christianity sanduye na haikide adu mamuktang Bible padu na yengbiu Christian hariba mingse Antiochia hariba mafamdo adugo Jisuna ashiba hingalan ba ana ba fahan ba mamitang ba uhan ba makung tek pachalan ba Yehudi sing Pharisi sing na mekoina shauning bagi maram na kalak khamanduna thon kiba maming ni chaibaga loina na Christian haribasi adubu Jisuna haibadi ai dharma sandokpa lakpa nate adubu thungan ba lakpani Jesu Krista na dharma thungan krabani amasung Jesu Krista na haiba hell gi norok ki khamnung leiba ki thong ado thingjan khre Jisuna shiraga numit humni kadai de lei man norok ta tabani akhoi gi damok ta khang bani norok ki pangal nikhanduna mahak na hingat pani amasung Jesu Krista ishor gi thangma nakan da famduna lei maram aduna ni ishor gi pangal da duki matik pangal yawi maram aduna world da prithvi da jat amata leite Christian leite haiba kwaidagi mising jambagi maram di he is a living God, he can do everything mana punamak tawbang mi adugo mi hatoy mi bukan bigani. Praise the Lord. Amen. Christian yaram da mini brother Wilson HM adom na khangbiragadi aise pastor puramba yadabagi maram da hingde sanga puramba mini adubu khangawdana aingoda kok ngawba mihun chongba chatpa ngamdaba ai imada makhong pairaga sirani haina kapamba mini adubu Jesu Krista na phongdok pirakpa matamdadi chanupa haina phongdok pire khangadaba mi ama sijinaraga dusu church ta leiringaida nangbu aina yam nungsi nang ai achouba thogaloi oigani nang karigi damakta pap ko piu haribano nangi damakta siduna fumduna hingat khrabani nang thagachari haiduna haibiu haiduna numitudagi awaba naba kokibani brother maramaduna leiba ngamdaduna thabak tawbani ipagi thogal tawbani ai pastor nate ai pham baiba nate paisa phangde beton phangde paisa gi mathau su tade mayam ipagi thawaina loine birapko matamda phongdok chabani haiba Wilson HM brother Jisuna dombu yam nungsi habese haijege adom Christian oibiu haijeba nate ko amuktang Bible paduna yengbiu adom da choktharaba awa polum puraba thabakana suraba sa ingonda lau haibani amuktang adom gi awa polum do thangjinbiu amuktang yengbiu adom da mapal nai de bing thabalakani ekhoi da lakpagi maram na leiba ngamjada duna haijebani brother dharma hondok hojin taw haiba nate Jesu Krista dharma nate dharma gi su mathakta lei madudi mahakti ekhoi pap chabum kokthokpa ngamba ekhoi bu nungsibi khre mahakna Calvary gi cross ta amen. Aduga matangda tabiro tajari haiba pabung life adum thadok thabiro ipa ibungogi mingda amen soidana thazarake soidana I laksage aduga thangjam Ranjita ishor di nungsibani haiba ko Hallelujah achumani ishor di nungsibani God is love mayam ai life se loisinjarage matang asida ai mayam da hiding man gi bagi maram na ko harauje bagi maram na samjarak pani madudi ai gi kanbiyo mapugi YouTube channel se aina ishor na seman bibani adubu aina siga ipagi nungsiba he na khangba ya khangna bagi haiduna kogi Jesu Krista na cross da khang khibagi video kaya su lokhalaga hapserure aduga gi copyright claim do strike laktana tha hum monetize kakre aduga gi amkamu strike laksan badagi tha taruk mu hena kakraba yararoi hena khaluraba adubu ngarang reappeal tawbadagi hoji khangodana ipa da prayer tawraga ipa nangi damaktani ko ipa in tawjari basi adubu ipa da America da mekoina review tawgoda su Christian ngakta oramgani maramdi America haibado Christian gi state ni ko mayam ipa na mekoi thabak subire aduga oithoktabado oithokhanbire haibado phongdok saningbani Jesu Krista gi mingdo oithoktabaleite amen.
aduga Elizabeth Kanguzam Devi dadagi nungaiba aikoibu saruk yaba fangan bibagi damakta thagachari thank you aigi nungaiba se mayam aigi di jengbi ba puna mai chilu pa chil na tani ya chil na ko aduna aigi haraw da phongdok ningman bagi damakta ina phongdok sabani aduga tabiro tari haiba YouTube channel asina I am Maitai but I trust Jesus. Yes, hallelujah. I am also Maitai and I trust and believe my Lord Jesus Christ. He is everything for me, my dear friend. Aduga Santi Lema amen. Aduga Ningthem Nahakpam Oza amen. Doidi Wilson Islam is the best religion. Yes, religion di mayamam like all the religions are good, my dear friend, but Jesus he is only one who saved our life, who fulfilled the religion. Amen. Karigi office prathana tawbiyo aigi anabase fanabagi damakta tawjari oja yangbiri ba punamakpu thawai singbana Holy Spirit na touch tawbiduna Yesu Christ gi mingda anaba ayekpa ki balangtat na punamak kokchaba oisanu aingonda fauriba harauba nungai se ingthaba sumaina adom de yangbiri ba punamak ta phawba oisanu Jehovah sargagi pa Ishor na adom the blessing hita biba oisanu Yesu Christ gi mingda. Amen. Hallelujah. God bless you all. Ishor na puna magpusok sok pibo isanu aikogi Ishor ahing ba Ishor ni aigi manakta lay adom gi manakta lay Jisu na adom buk nungsi kaidaw mo ita thadok piroy. Amen. Mayamay gi life se losin jarage Ishor na puna magpusok pibo isanu iba laurembam matik mangal pumnamak Jisu gi damaktani. Amen. Jisu gi damaktani. Samson hallelujah. Praise the Lord. Brother gi YouTube monetize yabasi yam nungai akhoi asigi damak prayer tawjakhibani brother gi damak ishorna bu yam ishor bu yam thagachari haiba hallelujah punamak ishor gi thaujalni thagachari gi damak YouTube chi gi damakta prayer tawibagi damak ipagi channel ni mase hope sekho hope I pray for my family please ishorna adom gi family bu ing thachna thambo isanu ya Jesu Christ gi mingda amen renu bala laima oza aigi ichanupa fever nana tawduna laye nahandagi prayer pangbiu sister renubala laima adumgi ichanupa fever arum hoduna naduna lay haibado ipa Jisu na fahandibo isanu Jesu Christ gi mingda adumgi arum thabo isanu Jesu Christ na Peter gi yumda lakpa matamda Peter gi manembok arum hoduna naduna leiba matamda Jesu na masata sokpada arum thabado adugum na adum gi chanupa gi arum do Jesu gi mingda thabo isanu amen Jesu na thanbo isanu Jesu gi mingda pangal leibo isanu amen amen aduga Timothy Christian SBF Timothy Christian Ishor na bor pinabibo isanu amen amen mayam aigi YouTube channel monetize ore ko suki matik harau jei punamak ipa Jesu Christ gi thokjalani thagachari thangjam Ranjita aigi imungsu pukning hongna ba prayer tobiu brother soidana haijege sister Ranjita adumgi imungsu pukning hongduna lomba naidaba sargada thawai ga hakchanga khainireba matungda ipana thambibo isan Jesu Christ na sokpibo isan amen aduga Keton haiba ojasina hi bro hai thabire hi bro hello bro aduga kolo kaiho khangnaba kaubru ipana yaifare oja haijege punamakna yaifare haiduna haijege oja amana amabu kai khumnasi dharma amana amabu kai khumnasi ojana ningjariba dharma ojana ningbiriba dugu so ai respect tawje oja adubu aikoi aina ningjariba sidi aina khangjaraga aina aigi punsida ujaraga aina khangjaraga tawjaba ipagi thogalni ai nupi lai ma tabra o ai nupi na test di keno kita bis kai to school logese ki lage baba baris मैं आई नुपी मालो रे थबक सुबु नुपी रन आई नुपी खंगद्री मोनेटाइज ओइ रे आइसे हाइनिंग बनी नजुगा विल्सन आइचेम फजा सिंह नुंगसिब्रो प्रे तोबिउ कहबा पैलेस्टाइन प्रजा सिंह नुंगसिब्रो प्रे तोबिउ आइबो ओजा
Wilson oza oza haina kaujage akhoi Yesu Christ gi mafam da matani oza punamak punungsi oza mioi bhai bse amana amabu nungsi gadabani oza kanana lanba kanana chumba mioi bhai bse masana adum phattaba nate hai fattaba shaitan hariba akoina Quran like tasu Bible dasu yawba doidi dharma punamak ti yawa fattaba duna tawhan mini haiduna haibani punamak ki damakta haije bigadabani oza afabagi damakta haije roidobani fattaba gi damakta su haije gadobani haibase jisuna takri maramdi jisuna hai aina tabang pandada lakpase dharma chenba singi nate pap chenba singi damakta ni haiduna punamak ki damakta haijeri oza Palestine de leiriba praja sing world de leiriba praja singi damakta jisu gi mingda prayer tawjeri madudi tek kaidana ana ek yaudana oza thambi bo isanu asumai khoi amana amagi damakta haijamini si oza dharma punamak fai haibase asigani hatu haiba dharma amata yaudabani ko oza Wilson HM ko oza brother hatu haiba dharma yaude aduna miyoibagi minung si khoi laiminasi jisuna haibase nakoina honaraga ngamdaba taragadi aigonda aigi tung illo makajai nakalda kupang thara topada thau haiba atopasu onjalu haiba jisuni furit ani leiba mahakna ama leitabo da piu chanaba leiradi chaminau haiba jisuni siraga akhoi damakta siraga hingatpa jisu ibagi maramna punamak pu yam nungsije brother busu yam nungsije hope seko hope thank you and haibire Timothy Christian ishorna bor pinabiba oisanu amen amen brother aduga Jesimia Rongmai ozagi pangal hen kanbo oisanu thagachari oza Rongmai gi oza jam thagachai akhoi adongi family busu ishorna hen loina bibo oisanu aigi mafam dadi oza punamak amatani haina idi khanjai ai khalamde adubu Jesu Kristana khalan bibani fatludraba fatkidraba ibu ishorna nungsibiba taragadi punamak punungsi haibase ipana fongdok pibani thangjam Ranjita aigi imungsu pukning hongna bagi prayer tawbiu brother soidana haijage ketan hi bro aduga ketan ai katon mukbang channel ni haiba hoi katon brother gi channel lo soidana subscribe subscribe tawjage aduga mayamna su khoi brother gi keton haiba mukbang gi channel lama lei hai mayam adu dum changa ga yeminasi khoi support tawbiu brother sibu support tawbiu aduga khoi Wilson HM haina HM na Palestine praja gi damakta prayer tawbiu haiduna haibiri brother isoda haijeri ipa Jesu gi mingda haiba Palestine de leiriba waraba praja singbu kanbibo isanu aduga Palestine khakta nate oza India da leiriba America da leiriba Pakistan da Bangladesh da entire world da leiriba praja singi damakta haijeri ipana pangbibo isanu fattabadagi kanbibo isanu amen aduga hope seko hope sina I really proud of you bro amen amen thagachari we must proud to our Lord Jesus Christ bro punamakse magi thaujalni ningthem nahakpam hi keton haiduna haibire brother adomgi YouTube channel do aikogi ningthem nahakpam na khangba male aduna hi keton haina haibire aduna katon haina ko aduna mayamna su brother gi mukbang channel do dum yengani ai susoidina subscribe tawjage aduga katon bro ai katon mukbang ni support tawminasi soidina support tawjarake ai live se thaba loibaga ai brother gi channel do yengjage aduga jengmanate ai subscribe tawjage mayam brother ko adom hena mai pakko view ikoi amaga thogat nasi amaga support tawnasi mioi bai base asumna hingadawni ai khakta hingba yade adom khakta hingba yade ko thagachari katon ningthem morning haidun habire thagachari mayam comment se mayam ai live se yam kui thajaroge aigi monetize oibodo amtang changaga phasana amtang yenge tawjabani new Bollywood HD movie pabung se maitai natro isagi lining laison laison thadoga atopa ning se kaigino respect pudi religion khuding tawi tawfam su thoi thagachari khogi oza new Hollywood HD movie haibse oza aigi punsi wari se yam sangre oza aise ahan badadi ai oza Hindu dharma da leijarakpani aduga ai Christian yam yaramde Christian haibse haugini aina mayamna hainebado dumai khalami aduna Christian bu yadabagi maramna ahingda khogi sidagi khara lapna
काबुंगन साइने लई अदुगा अखोई याम सिंग अमना मागी कार अनौब अम लौई डॉक्टर नि माना मागा अखोई यू ngawraga अहिंग द चलगा पास्टर दो फूबनी मखा मखारा तारा फावद नेतना कावदना मागी मतुना हालेलुया हालेलुया हाइना क लावी अदुगी अखोइना मखारा ताहौरे ममाई कमित कायरे बुट खोंग उपपुगा कावबनी अदुगी अखोई हल्लसेने हलकपा मतमदा नोंगालगा मैखोइना कंप्रोमाइज तौसि लाऊ हाइना कौरई अदुबो अखोइना चत्ते हाउद फूरुबबु कायना खल्ली मयाम ओजा अदुबु खंगौदना अइगोंदा कोक ngawrpa खुद अनिना पाइसन दुमाइना कोक ngawrpa मिहुन चोंगकpa येंगबा ngamaktaba येंगबा पुनमक लैरगा लैखिबा चटपा ngamaktaba सन सागलकpa अइगी इमादा मखोंग पाइरगा कप्पबा अइगी नुपीदा अइना सिरनी हेन कप्पबा अइना ज्ञान तारकपदगी तौरखिबा पुनमक लोइना निंगसंगबा ओजा अदुदगिदी अइसे चटपसु ngamda चाबसु ngamda थकपसु ngamda अइसे सिरनी हाइदुना अइ हिप्पसु ngamda लेरमबा मिसकनी ओजा अदुबु अइना फुरिबा पास्टर दुगा कंप्रोमाइज चटपा मतमदा मानाइगिदमक्ता ममितगी मपीताना हाइजै जिसु नाहकना तैबंग पानबदा लाकपदी हातोकपा लाकपा नते कनबीबा लाकपनी मैखोइना खंगजदबगिनी ngakpiu हाइदुना अदुदगी अइना मागी पास्टरगी मिनुंगसिदो हजिकी मतमदा फुबीद्र भावदा हातोकपीरबा मतमसिदा मराल अमत लेजदबा हिंग चंगगा मी मंगा तरुकना फुबदा माना आइगिदमक्ता ममितगी मपीतारिसे करिगिनो जिसु से कनानो हाइना हंगबा होखिबनी अदुदगी जिसु हातोकपिगनु हाइदुना आई ओएनजीसी की मनुंगदा सेफ्टी ऑफिसर की पोस्ट लेजरमी थबक तौबसु ngamdaba अवांगबा काबसु ngamaktaba मतमदा नोंगमैना नमरूप की चर्चता लेरिङैदा आई तुमनबगी गुली नोंगमदा हुमरी चारगा तुममबनी चही 9 से याम वाना लैखी अदुगा आइना चर्चता लेरिङैदा नुपा खंगनदबा नुपा अमना फोन तौरगा जिसुना नंगबु याम नुंगसी नंग करिगिदमक्ता कप्पीबनो नंगना जिसु थाजरगा करिगी कप्पीबनो जिसुना हातोकपा लाकपा नते कनबीबा लाकपनी माना नंगबु याम नुंगसी ngasiदगी थागचरी पा हाइदुना हायु नंग करिगिदमक्ता पैसा कटपा मतमदा लैजदबनी हारिनो निंगथौ मपु नंगी नपा ओइरगा करिगी लैतबनी हारिनो ngasiदगी थागलु हाइबा मतमदा अइना सुमाइना खंजलगा कपखी ओजा हिकना स्टाफ सिंग उनी हाइदुना अदुदगिदी अइगोंदा हवाई सिंगबा फंगे हाइदुना मथंतगी चिंदगी लाउखी दुरे आई अनाबा कोक ngawba थोखरे मिहुन चोंगबा मांगखरे चटपा ngamamdaba ngamkhre ओजा अदुदगिदी इपागी थौगल से लैबा ngamjaduna तौजबनी आई मैतेगी धर्म याम नुक्सिजै हिंदू सु याम नुक्सिजै धर्म पुनमक आई नुक्सिजै अदुबु जिसुना आई धर्म संदोकबा लाई हाइदे ओजा मादी पाप कोकपीबा लाकपनी आईगी पाप से याम हेनमनबगी मरमना आई शिरमदागी मतमदो अदुगा जिसु को मपुसे माना आइबु कनबिखी अमसु माना हाय नंगुमना वारबा नंगुमना चोकथरबा पोलुम पुबा कयाम लै मखोइदसु आई लैरी हाइबसे मिबगी दमक्ता सिदुना फुमदुना हिंगतपनी आई धर्म संदोकबा लाकपा नते धर्म थुंगनबा लाकपनी हाइदुना हिंगतखिबा मपु ngasisu हिंदुना लैरिबा वायनबगी मतमदा लाकदोरिबा मुस्लिम की कुरान लाइकतसु हाइबनी कयामत की मतमदा ईसा अलैहि सलाम अमुक वायनबगी लाकनी हाइरिबा अदुगा होली बाइबल ना मरिक चुम ताकथोकपिरबा जिसु ख्रिस्ट से मागी अफाबो पाउसे फोंदोकचरिबनी धर्म फोंदोकनबगी नते आई जिसुगी नुंगसिबा खंगनबगी दमक्तनी थागचरी मयाम चिलनाउ चेचल सिंह आईगी लाइबसे मतंग असिदा लुसिनजरगे आई यारगदी होरे नुमिदांग अमुक लाक्सगे अमुक्तंग आईगी यूट्यूब चैनल दम चंगगा फजन अमतंग यंगजगे मयाम अदुगा मयाम थागचरी आई मतंग असिदा लुसिनजरगे आई होरेन मयाम यारगदी अमुक लाक्सगे नुमिदांग वरमको मयाम पुनमक अदुना यंगबिरिबा मयाम पुनमक ईश्वरना सोकपिबो इसनु मयाम मयामगीदमक ईश्वरदा हाइजरी अवाना की लांगतकनबा लेरंबा तारगसु इपा जिसुगी मिंगदा कोपो ओरसन मयाम लाइफ से मतंग असिदा लुसिनजरगे आई मथंगदा अमुक लाक्सगे प्रेज द लॉर्ड।